Novel Voice YouTube channel na mayambu amukhana taram noksinjari. Ngasigi episode sida Novel Voice na Russia Ukraine Laan gi Paodam ama mayamgi mafamda kudol tamjari. Ngasi fawbada Laan gi numit 65 days sukre. Maigei animaktagi nongmagi Laan hena katkhatlakpa natana Laan lepagi walaiti. Amoromda Russia na Laan gi chairak sida hena advance soiba khutlai sing haibadi yamna advance soiba fighter plane amadi war gi oiba weapons kaya develop tobagi thabak yamna kankathan khri. Aduga amaromdana Ukraine gi damak NATO laibak sing maru oina UK US Germany na chingba laibak sing na makhoi gi yamna advance soiba khutlai sing Ukraine da hena mateng tobagi khongjangsu kanna chatharakli. Masigi maramna Russia gi mafam da yamna sahonnangai marama ma ohelle. NATO laibak singa konana chawrakna 40 western countries singi Ukraine gi damak amata oiba assistance ki phirep launakre. Ngarang fawbada Ukraine gi Bayraktar TB2 unmanned aerial vehicles na Ukraine da deploy tawriba Russian troops singi mathakta choba khutong chadaba kaya mayok nalle. Maramdi TB2 technology na Russia gi maru oiba weapons sing da target tawduna Panzir tank na chingba heavy weapons kaya destroy tawri. TB2 na Laan sida Ukraine gi damak achauba role ama mai pakna pangthokpa ngamli. Masi Russia gi oina makhoi gi khongjangda achauba disturb ama ohelle. TB2 technology gi khutlai asi Ukraine na Turkey dagi lairakhibani. Masi yamna unique oiba technology amani. War setting ai kansida malemgi ate lebak sing khudamoina North Korea, Japan, USA, China na chingba lebak sing dasu war gi oiba yamna advance oiba khutlai sing gi test mathang chathana rakli. Laan sida Ukraine gi total loss $600 billion yaukre haina Ukraine gi President Volodymyr Zelensky na phongdorakli. 32 miles square meter dagi hianba living space 1500 dagi su hianba educational facilities 350 dagi hianba medical facilities Laan sida destroy haina su Zelensky na claim tawri. Aduga chawrakna 2500 kilometer sangba roads amadi 300 bridges Laan sida damage oikibagi report su mari lainaba source dagi lakli. Russia na kanagumba laibak amana Ukraine da makhoi da interference ki attempt taroklabadi Moscow dagi electric current kumna haibadi lightning fast response mayok nagani haina Vladimir Putin na akanba warning tharakli. Areba tools khuding use tawduna masi pangthokani haina Putin na ngarang St Petersburg da lawmakers singi mangda wangang bakanda pankhi. Tasengna itias ki lamai da kangluba kanda Russia gi war gi matangda makhoi gi lingjin thona yamna sathiba mongda ubfangani khoina tawkiba attempt panthung yaudana thadokte hainei aduna makhoi gi target pu achieve tawdana Laan lepani haibase thajabata yamna luna thokani. Simultaneously malem gi leaders singna masida peaceful solution ama puraknabagi khongjang kayasu leptana chathanari. Khudamoina UN gi Secretary General Antonio Guterres su Russia amadi Ukraine visit tawduna conflict asigi solution puraknabagi pambai puthoknaba honari. Guterres na ahanbada Putin amadi magi foreign minister Sergey Lavrov ka table talk tawki adugi tungda Ukraine da yawraktuna ngarang Volodymyr Zelensky ga unakhre amadi warna sokhalaba mafum kayadasu visit tawki. Amaromda Anirak Hanna Mikhal da mai paklaba France ki President Emmanuel Macron su crisis asigi solution puthoknaba maigei animakta wari sanabagi process already haukrabani. War sida Bharat ki stand neutral oina leiribani. Aduna Bharat su crisis sida peaceful solution ama purakpada amata oiba thodang puri. Aduna maram oiraga Bharat ki Prime Minister Narendra Modi su May gi first week ta Europe ki leibak kharada visit tawduna crisis asigi matangda solution puraknaba wari sagani. Warna soklaba misingi evacuation tauba amadi atopa humanitarian assistance kaya Bharat ki maigi dekisu already pikhrabani. War gi initial stage ta maru oiba agenda da leramba Black Sea da leiba Snake Island handak kharani sida Russia gi force na khudum chanchinkre. Adabu island sida Ukraine gi soldier 13 hingna lehore Russian force na makhoi bu surrender tawro haibada makhoina deny tawrakhi. Chairak sida Ukraine na Snake Island da Russian force ki target da missile attack tawkhre. Adubu casualties ki confirmation report fangdri hairi Russian force kaya sire amadi sokle haibase khangdri but attack sida Russian soldiers ki heavy loss oigani haina Ukrainian side tagi claim tawri. Ngarang fawbada cape ki anak mafam singdagi detect tawduna
कलेक्ट तौरक्लबा लैंडमाइन कया पुलपना ब्लास्ट तौथोकपगी पाउसु लाकली ब्रिटेन की हाउस ऑफ कॉमन्स की 287 मेंबर्स सिंगदा रशिया की मायोक्ता का हेन कमेंट तौबगी मरालदा रशियन फॉरेन मिनिस्ट्री ना सैंक्शन इंपोज तौखरी बट यूके प्राइम मिनिस्टर बोरिस जॉनसन ना सैंक्शन ना हिट तौरक्लबा मेंबर्स सिंगबु ए बेज ऑफ ऑनर हाइना यूके द रिगार्ड तौगनी हाइखरी एपिसोड सिगी ओइना लानगी पाउदम मतंग सिदा लोइजरी वीडियो सिबु अदोमना पेनबिरगदी लाइक अमगी रिक्वेस्ट थमजरी अमदी चैनल सिबु अहानबा थेंगनबिबो ओइरगदी सब्सक्राइब अमदी बेल आइकन द क्लिक तौबिदुना लाखदबा वीडियो सिंगी नोटिफिकेशन अदोंगी मफमदसु फंगनबियु थैंक यू बाय बाय।